astronomically yeng taragdi hadaki sahi 2024 si asukamatik angakpa sahi havdu oigadori. April 8 na yamna tangna thokpa solar eclipse thoki aduga ikoi kuidringi mamang May thadana solar storm havdi numitagi thadrokpa geomagnetic storm si thoki amadi radio signals ta air papi ki amasung mafum kada aurora natroga northern lights si thokhanki. Masigi matung amuk hujik si yamna tangna thokpa planetary alignment hana khangna thong si June gi date 3 dagi amuk uba fangadori. Masi June gi date 3 dagi horga hapta ama chumna uba fangba yai haina phongdokli. Masigi tangna thokpa thodok asida ikhoigi planet taruk havdi Mercury, Jupiter, Saturn, Mars, Uranus amadi Neptune si uba fangadori. Masigi thodok si yamna tangna thokpa thodok ne aduna suksoi soidana yengbiyo. Aduga masi matau karamna kadai damadi karamba matamda ikhoina uba fangani. Aduna ngasigi video sida June thasida thokadoriba planetary alignment sigi maramda marik chumna khangminasi munna taviyo. Planetary alignment FC hanana khangsu yawrumlani dubu khangdaba singidamakta haijaramge. Planetary alignment FC aikhoigi solar systems da laiba planet singasi prithividagi yenglakpa matamda numitki maikei amakhaktada parengna leiba dubuni. Lakliba June gi date 3 sidagi horga hapta ama chumna planet nipan gi manungsida tarukti planetary alignment sida ikhoina ubu fangadori. Mercury, Jupiter, Saturn, Mars, Uranus amadi Neptune hariba planets ikhoina parengna leiba ubu fangadori. Adubu Venus di numitka ka haina nakna khifna uba fangloi haina phongdokli. Indian Institute of Astrophysics na phongdokpagi matungina Jupiter na ihanhana numitki parengsida leigini hari. Jupiter gi matungda amuk Mars amuk leigini haina phongdokli. Khwaidagi chawba planet Jupiter amadi khwaidagi pikpa planet Mercury ni sindakna leiminagni amadi aikhoigi mitna dum sengna eastern horizon lomda uba fangani. Planet ani sigi mathangda northeast maikaida parengna Uranus leigani mathangda Mars, Neptune amadi khwaidagi masakta Saturn na leigani. Planet parenga sigi marakta pukning huna fajaba thangol gi sep oiba crescent moon asisu aikhoina uba fangani. Planet mayam sigi marakta Mars amadi Saturn na khwaidagi mek singna aikhoigi mitna uba fangani. Aduga Uranus amadi Neptune di binoculars natraga telescope khaktana ubu fangani. Khangjen gidaba amana Jupiter yengba matamda binocular sizinabiganu. Madamdi Jupiter si numitka naknan leigani aduna binocular sizinabda khudungsa-roi. Aduga masigi celestial event si prithvi gi mafum kadai kadai da ubu fangani. Ikhoigi India havdi Manipur da su ubu fangadra. Scientists na phongdokpi matungna planetary alignment si prithvi gi mafum ayambada loina ubu fangani hari. Ikhoigi Manipur da su suksoi soidrum ubu fangani. Aduna masigi chance manghan biganu maramdi masi yamna tangna thokpa celestial events amani. Aduga masi karamba matamda ubu fangani. Planetary alignment si sengnu ubu fangnabagi dabuk numit thokkadoba minute kun watlingegi matamda eastern side havdi nongpok maikaida yengbiyu. Ikhoigi Manipur da numit thokpasi pung 3 ga minute kun munga soida thoi aduna planetary alignment si pung 3 dagi ubu fangani. Adubu masi yengnabagi dabuk yahudi khara ngandabdi yararoi. Karigumba ikhoina masigi thawdok si June 3 da uhodragasu karisu waningai leite maramdi masi June 3 dagi horaga hapta amadi dum ubu fangani haina phongdokli. Aduna June 3 da uhodragasu June 4 dadi soidra ngairaga lebiro. Planetary alignment si sengnu ubu fangnaba tips khara. Number 1, city maya nataba light yamna ngandaba mafamdagi yengbana hena sengnu ubu fangani. Number 2, leizeragadi binoculars natraga telescope sizinabview maramdi planet mari di min ubu fangani dubu ani amadi binoculars natraga telescope yawdragadi ubu fangloi. Number 3, hapta amagi manungsida nongmangdaba ihang hangba atya oiba matamdi yengbiyu. Number 4, mamangda pizakhiba matamadu sohendabida chapchana yengbiyu numit thokkaduba minute kun watlingegi matam. Aduga soidanaba alarm thamduna nganna hutpiyu. Aduga video si karigumba matam chana thengna hodaduna matam si khangdaduna yenghaudragasu handak chahigi oina chance amga leiri aduna karisu khanbiganu. Handaki June gi sida uhodragasu August ta planetary alignment si amuka ubu fangani. June da uhobu singadusu August ta amuka anirak subo oina yengba fangani. Video si yenglaba matung karigumba planetary alignment si ubibu taragadi comment ta soidana thambiramu. Adubu masi pumdamak nongmangsilabdi upai leite.